ngasi nuida waram phone ki ba paujul pausi digi marui ba pong kutang miyam na thamji ki hanbada NACN akan mo warning torkli India government Indo Myanmar border pading na sambal kha bigi thabak pekhat pa madi free movement regime FMR lakhoki bigi mayukta lahulup National Socialist Council of Nagaland NACN GPRN ki ang main akan mo no yaning to pa photokre लोब असिना थादोरक बसियोलम की मतुंग हिरामस की मतंग NACN IM ना मिनिस्ट्री ऑफ होम अफेयर्स की डिसीजन बॉर्डर फेंसिंग तौबा मदी FM लखथोखिबा दो हंदोकदबनि हाइना डिमांड तौदुना इंग्लिश मगसनी पान कुन गतरुकता साइन तौनखिबा ट्रीटी ऑफ यंदबो इंडिया मस म्यांमार की बॉर्डर डिमार्केशन तौखिबा दो colonial rule gi nampu safu da tawkhibani naga sing na amat oina nongpok nongsup lam sing share tawduna masagi resource sing amadi sarol surol laiba ani makta khunda adunu leiri bani hari maram asina NACN GPRN ke angmai konyak region government of India akan mu warning piraduna border fencing ki thaba amadi FMR handoki basi kudak da handokada bani masina maram oraga government of India masum NACN GPRN ke gi marakta thoning da ba thawdo ke thulak pe ye hena akan mu wafam sing thamlakli amarom dana Thadou Kuki Natte haiba Wapham MHA gi advisor AK Mr. mayek sengna khanghankhre Thadou in Manipur team gi mihut kangbu amana Delhi gi North Block te laidiba Ministry of Home Affairs ki office te MHA gi advisor AK Mr. gu unaduna Thadou Kuki Natte haina mayek sengna khanghanbaga loinana Manipur da thokliba ethnic violence asida miyamna Thadou pu koki oina ubibedagi furup asina thiengnariba awaba kya mayek sengna pawdamduna khanghankhre Thadou Manipur team gi president Hais James Thadou amasum general secretary Michael Lamza thanghokip na lusungu mute kangbu duna tha sigi tarakatre te AK Mr. gu unakhibaduda makhoi gi maikedi gi Thadou basi Kuki Natte koki gi makhara Thadou leite koki ga Thadou ga tuan ba entity amamamni adubu laibak thibadi Thadou bu koki oina lan ubadagi kumja English ngani ga kungo humdagi me humdagi Manipur da thulakliba koki amasum mitai furwani gi ethnic violence asida Thadou ki miyoi kya ama awab kya mayuknari haina phongdokhi team gi maikedi gi phongdokhibada furup ani gi marakta kuthoknari basida nakal ani makta miyoi kya ama punsi longkhiba sida party ani ma sigi manung sandaba tokhaiba furup am oiriba Thadou gi misam kya amasu punsi pikhamnakhre thokliba lan asida miyamna khangbidana Thadou ki miyoi kya ama victim oiduna lakli Thadou gi identity bu koki supremacist force ki makutta tawkiba sahi kya lerakhi maroina koki supremacist militant group singamadi makogi parental civil organization singi khubam nungda leiduna khudong sadaba kya mayuknaduna lakhiana su AK Mr. da khanki team gi mekedi gi makha taraduna Thadou ki oina Manipur da santi amadi mausa gi punsida hanjilang na buhona duna lakli peacemaker amoina Thadou community na lamdam asida khunda minariba furup sing marakta nungsi chanana lemina na buhona duna lakli adubo anti peace group sing na furup asida makhal kya gi aki akhang piba mari hingsa ki thawong kya masa tharakpadi ki awab kya mayuk nadunu lakle hensu phungtokhi Thadou tribal community mayek sengba identity amadi Thadou community na lawriba thawdang bu sakhang magaloina AK Mr. na su government of India na Manipur santi gi punsida hanjilang na lawriba thawdang singkhanki loinana miyamna Thadou gi top identity samamna balebedegi furup asina mayuknariba khudongsa daba kya sigi matangda makna nungaitaba phungtokhi loinana Thadou community na Manipur santi hanjilangna bahonabada lawriba thawdang bu AK Mr. na apenba phungtokhi adi amaramdan amuk hana mitaida landaragla koki sing Manipur gi takthokani haibagi thajaba pirabadi khulngak pasingna paireba khulai sing khongwalaga governor office ta thilaki elnganbi koki sing na paireba khulai sing lokhalagani amuk hana mitaida landaragla koki sing Manipur gi takthokani haibagi thajaba pirabadi mama oibi sing na khulngak pasingna pai hairiba khulai sing khongwalaga governor office ta thilaki haina apunba Manipur kanba imalup amkel gi president Laurembam nganbi na phongdokre loinana Manipur gi anawa minister ama khanduna athubada assembly mi phampham na bo honagadabani Manipur ngakpa ngamloida bo oirabadi MLA humphumok MLA phamdagi tokpiro atopa pawmana politics tawriba singna political game tawduna leibigi matam nati aikhoi punamak amatu oina lingjel manana thabak tawminarbadi miyamna pamlibadu phangma ngamgani sana jawba lesemba
lamdam asigi miyamna khamthengna wanaraba tungda kari oirakadagi haiba tamangamdabagi phibam amada leiringai tanza sida rajniti tawribasingna political game tawduna leibigi matam nati aikoi punamak amata oina lingjel manana leibak miyamna pamlibadu thunganana bahonagadaban haina Rajya Sabha gi MP ningthau leisema sana jawban haikre Wapham asingasi BJP college ngasi GP college ta pangthokiba thoram amada saruk yakhiba MP leisema sana jawbana pawmisingna hangmada hangbo wahang ki pakom piraduna mataki Wapham asi phongdokhibani mangna makhatana hai haujik lamdam asida laingak semba ngamdabadagi PR thamliba khungak pasing phaba punba horakliba sikari no haiba maram ama soiduna leigani loinana miyamna su maram hanglakli haujik miyamna thengnariba awaba si kokhanana kokhanba ngamdrabadi lamdam asigi jun 19 dagi hena sathiba miyamgi ihau khongjang ama soiduna lakpe lamdam asigi tungi yumbi ohegodoriba nahasingna karidagi khulai paikibano makhoibu matau karamna mausagi punsida hanjilakatagi haiba khanaba sangi loinana thunna lenga ama lehanana ba honaba mathoktai madunatana asingba sanaduna wa ngang mana kaidongai desu kanaba puraklo haiba Wapham kyasu phongdokhi hairi amaromdana kaksing arambai tingol gi miwai kunga taruk Kautrukdagi khungakpa nipan Assam Rifles amasum commando kangbuna phakibadagi mapham kyada lambi thingduna miyamna akanba khongjang sangsingkhre Kaksing Arambai Tengol Unit 26 ki mioi kunga manga ngasi ayu akhanaba Assam Rifles na question duna pharaga pokre masidana tananga si angan madasu Imphal West District ki Lamsang Police Station na konba Kautrukta operation satduna mapham maduna leiramba khungakpa nipan phakre hari Pausi isna phangba paugi matung inadi ngasi nongolamdai pung anirom taba matamda masing yamlaba security force ki kangbu amana kautruk singkhong sangsilakpaga loinana mapham madura leiba search amada sangjafam lawduna leiba khungakpa nipan polam kharaga loinana fukat khibin hari third kraba mioi singadugi maming matha sapsana khangmangamdri police ki paugi matung inadi fagalaba mioi singadu KCP ibungo ngangonggi lanmi singnari Amaromda, Kaksindagi Fort Kiba Arambai Tingol Unit Kungaturki Mioi Kunga Mangado, Class Dinamati 11 Parikha Thariba Mioi Tara Yoramadagi, Makwai Tara Kaksing Police Sinakreadi. Police na Class 10 Parikha Thagata Mioi Manga Tadoki Bagaloina, Parikha Thaba Salan Kadi. Class 11 ki parikha thagata ba mioi manga du sa thadok na ba thorang tawri hari pausin hai atopa mioi taraga taruk adu AR na thadok ta bigi mayokta thagdok thokpham da AR gi gari ama yauna personal khara phajin duna thamki hari phajin ki ba AT gi thomi taraga taruk adu thadok tri phau AR gi gari ama di personal sing thadok lo hari Arambai Tengol Unit 26 ki mioi AR na phajin ki bigi mayokta Kaksing Thawbal Yeripok Bazar Wangjing Khangabo Kongbo Bazar Wangkai Andro Parking Oripok Samuro Mayang Imphal Wangoi Thongkhong Lakshmi Bazar Samlau Kaukruk Lambi Khuya Thong Thamaiban Kaisampat Junction Nagi Tedim Lambi Paring Mongsangai ni singba mapham da maira pai bising tholoktuna lambi thingba kaloinana uwa phaijinun akan bakhongjang sangki ngasi nungtil punga maga makhainom taba matamna Kaksing dagi AR na phakiba Arambai Tingol gi thomi sing Kaksing police ka wari sanaraba matungda police ta kusinaraki tungda police ki kangmun imung munungi miyoishin amuk kusinaki hari Amaromdana BJP na PR ki khudong saba lawraga Manipur gi irang loisina na bohona basungani Saganil Sinha Manipur President rule thamlak pasi ki khudong saba lawduna BJP na state asida thokliba kangluki irang asi loisina na ba masum tung koina satna biyaga ba marata pagi yumpham ama tholhongba hona basungani haina ngasi news 18 da columnist ama oiriba Saganil Sinha na maki mot pirakli Saganil Sinha News 18 na hai mitai amasung kokizo kanglup ani ki marakta sahi ani fajilaglaba hana sunabigi irang thokraba matungda Congress na State Assembly da no confidence motion ama thanganaba thaurang tawrakpa BJP gi MLA kharana motion adu sawgana bo honarakpadigi se minister February mapana CM gi pham thadokibani mangna pham thadokhibaga loinana BJP gi central leadership na party asigi Manipur in charge oriba Samit Patra tharaktuna Biren gi kangbu musuma ki mayokta leiba legislature singa unaraga party asigi anobo lusingba makhanana bo honabada mai pakide oirakliba phiyom masida constitutional crisis ama mayok narakpa yabadagi ngakthoknabagi damakta center na February 13 state asida president rule thamlakpa loinana State Assembly bu suspended animation na thamki Constitution gi Article 174 Clause 1 gi matung in Assembly gi mifam asi tha taruk ki manungda tawgadabani Assembly asigi kon ba mifam adu English ngani ga kunga mari gi August 12 gi thokiba maramna anawba mifam makha English ngani ga kunga manga gi February 12 amuhana phamgada State asigi Assembly election mathang sagi February natragana March sada pangthokadabane adubo BJP gi central leadership na matam ngan khana election pangthokko pamdaba masum biren gi mutsingadaba miwema
पुथोप ngamdabadagi state asida PR thamane haina sinhana makhatana phongdorakli haidi PR thamlinge manung asida BJP gi central leaders in state asigi governor Ajay Kumar Bala gi kuthangda khuthoknariba mite amasung kokijo marakta wari sanadun irang asi tungkoina satnaba yagadaba mona lusinanaba honaba sungani hiram asida state asigi mioi kanglu khudimaki civil society organizations singa masum BJP gi kusangna satminariba political parties ngi mateng mathok tagan henasu mathaki mahaki mot pirakli haidi